Mathai Thaina, Kul Ama Lerami, Kul Aduda Leriba, Mioi Kudima, Huran Chinchi, Yana Toba, Mioi Ngakani, Adubu, Mapam Aduda, Rajan Koba, Huranba Ama Lerami, Mahak, Huranba Adugi Matik Haiba, Nupani, Mahakna, Huranba Pot Amata, Mapuna Kangba Ngamlamdi, Adubu, Noma, Thoiba Koba Nupa Ama, Rajan Gimanata, La Ami. Oza, Ozabu Rajan Natro, Mane, ay Rajeni, Nangna Kanano, Aduga, Mapam Asidana, Kari Toba Lakpano. Ozaga Tangnabase, Ay, Laibak Yamna Fabani, Ay say picnic Adigi Hona, Laidik Tamakpani, Adubu Laik Tambase, Adugi Matik Tali, Laik Fana Parabasu, Hayu Haiba Yadi, Aduna, Ay Pot Masa Masa Huranduna, Lakpani, Adubu, Aina Huranba Kudimak, Mina Aibu Hector Paraga Pubi, Aduna, Ozagi Nakta Lak Ibani. Yingo Thoiba, Huranba Haibase, Kala Amani, Haidi Art Amani, Kala Makal, Umfumari Labagi Manunda, Huranba Haiba Kala Asisu Amani. Aina picnic Adagi, Huranduna Lakpana. Aina Nasi Fauba, Huranbagi Lambi Asida, Kana Amatana Aibu, Faba Ngamdribani. Hoy Aisu Kange, Mipung Kudi Magna, Nahakpo Huranbagi Ozani Haina, Maming Chatli. Aduna Aisu, Ozagi Nakta, Huranbagi Kala Asi, Tambiu Haina, Ozagi Nakta Laklibani. Huranba Haibase, Araiba Nati, Hana Plan Tauraga, Hurangadabani. Aduga, Huranbada, Darka Ebasing Adu, Siam Saraba Matung, Tanzang Aidana, Legadabani. Asomna Huralabadi, Matang Anirak Suna Huranbadasu, Kana Amatana Kangbang Amloy. Hoy Oza, Adunabu Ozagi Nakta, Aisu Laklibani. Aigi Ipana Aibu, Huranbada, Mina Kanghali Haiduna, Adum Fubani, Aduna, Ay Ngasidi, Ozagi Nakta, Ozagi Satra Uina, Leiduna, Aisu Huranba Asi, Mapung Fana Tambio. Yengo Thoiba, Aina Aruba Pot Kaya, Aina Naha Oringaida, Papu Kanghandana, Huralami. Adubu Hojiti Ay Ahalsu Oire, Aduna Masigi Tabak Ase, Toklage Haina Kali. Kul Asi Tadoktuna, Atopa Mafam Amada, Ingna Signa Leirage, Aduna Nang, Atopa Mafam Amada, Satlo, Aidi Haksang Su, Ahal Oirabanina, Kari Amatangamdre. Oza, Adumana Haivigano, Aidi Ozagi Nakta Leiraga, Ozana Haiba, Kala Asi, Ningtina Tamzagi Haina Laklibani. Ozana Laikidaba Tarabasu, Ozagi Mahai Adu, Aikoina Hairabadi, Ozalegami Haibagi, Aikoisu, South Tuksabani, Ozana Tau Haiba Tabak Singdo, Ailuina Tauzagi. Oi Fare Adudi, Nangna Yadrabanina, Adubu, Aigi Haksang Ase, Hana, Layeng Kige, Matangi Kul Aduda, Maibat Tompoko Bunupa Amalay, Magi da Satlusi, Aduga, Kana Amatada, Aikoise, Huranbani Haiba, Haidok Payadeko. Hoy Oza, Kanada Su Kanghaloi, Adudi, Aikoi Maibagi Manakta, Satlurasi, Madudagi, Makoi, Maibat Tompoki Manakta, Satlami, Tompok, Makal Kudimaki, Anaba, Fahanba Ngamba, Ahal Amani, Mipung Kudimakna, Mahakpu, Mitrangi Maibani Hainasu, Kangnarami, Nakoi Ani, Mafam Asida Lakpadi, Kari Nungaitaba Yaurage, Hayo, Nugi Nungaitaba. Aise Karigama Matamda, Kok Sikpa, Aduga, Tang Su Hek Chie, Masina Maram Oiraga, Ay Kangma Yamna Ware.
ꯑꯗꯨꯅ ꯃꯁꯤ ꯐꯅꯕ ꯍꯤꯗꯥꯛ ꯑꯃꯠꯇ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯤꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯅꯤꯅ ꯅꯪ ꯁꯣꯏꯗꯅ ꯐꯔꯅꯤ꯫ ꯍꯤꯗꯥꯛ ꯑꯁꯦ ꯅꯣꯡꯃꯗ 3ꯂꯛ ꯆꯥꯎ, ꯑꯗꯨꯒ ꯅꯪꯒꯤ ꯀꯣꯛ ꯆꯤꯛꯄ ꯑꯗꯨꯗꯤ ꯐꯔꯅꯤ꯫ ꯑꯗꯨꯒꯅꯦ, ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯂꯥꯛꯈꯣ꯫ ꯑꯩꯅ ꯅꯪꯒꯤꯅꯦ ꯁꯔꯨꯒꯤ ꯑꯣꯏꯕ ꯇꯥꯡ ꯆꯤꯛꯄꯒꯤ ꯍꯤꯗꯥꯛ ꯑꯗꯣ ꯑꯃꯨꯛ ꯄꯤꯔꯒꯦ꯫ ꯍꯣꯏ, ꯑꯩ ꯃꯊꯪ ꯍꯞꯇꯥꯗ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯔꯥꯖꯦꯟ ꯑꯃꯗꯤ ꯊꯣꯏꯕ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯑꯗꯨ ꯍꯞꯇꯥ ꯑꯃ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯣꯛ ꯆꯤꯛꯄ ꯑꯗꯨ ꯐꯔꯝꯃꯤ꯫ ꯊꯣꯏꯕ, ꯃꯥꯏꯕ ꯃꯅꯤꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛꯇꯣ ꯑꯁꯦꯡꯕ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯌꯦꯡꯉꯣ, ꯑꯩꯒꯤ ꯀꯣꯛ ꯆꯤꯛꯄ ꯑꯗꯨ ꯍꯤꯗꯥꯛ ꯑꯗꯨ ꯆꯥꯕꯗꯒꯤ ꯐꯈ꯭ꯔꯦ꯫ ꯃꯥꯏꯕꯅ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯑꯩꯒꯤ ꯁꯔꯨꯒꯤ ꯇꯥꯡ ꯆꯤꯛꯄ ꯑꯁꯤꯒꯤꯁꯨ ꯍꯤꯗꯥꯛ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯍꯣꯏ ꯑꯣꯖꯥ, ꯑꯣꯖꯥꯒꯤ ꯑꯅꯥꯕ ꯐꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯅꯕꯨ ꯃꯥꯏꯕ ꯃꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯗꯅ꯫ ꯃꯗꯨꯒꯤ ꯃꯥꯏꯕꯗꯣ ꯔꯥꯖꯦꯟ ꯑꯃꯗꯤ ꯊꯣꯏꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯣꯖꯥ ꯃꯥꯏꯕ ꯃꯅꯤꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯥꯅ ꯑꯩꯕꯨ ꯀꯣꯛ ꯆꯤꯛꯄꯒꯤ ꯍꯤꯗꯥꯛ ꯄꯤꯕꯅꯤ꯫ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯁꯔꯨꯒꯤ ꯇꯥꯡ ꯆꯤꯛꯄꯒꯤ ꯍꯤꯗꯥꯛ ꯁꯦꯝꯕꯤꯒꯦ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯕꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯎꯕ꯫ ꯑꯩꯒꯤ ꯃꯤꯡ ꯇꯣꯃꯥꯜ ꯀꯧꯏ꯫ ꯑꯩ ꯃꯥꯒꯤ ꯁꯥꯇ꯭ꯔꯅꯤ꯫ ꯃꯥꯏꯕ ꯃꯅꯤꯗꯣ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯍꯩꯖꯔꯝꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯣ, ꯃꯥ ꯂꯩꯈꯤꯗ꯭ꯔꯕ? ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯃꯥꯅ ꯂꯥꯌꯦꯡꯕꯁꯦ ꯌꯥꯝꯅ ꯐꯩ꯫ ꯃꯥꯅ ꯂꯥꯌꯦꯡꯕꯗꯒꯤ ꯑꯩꯒꯤ ꯀꯣꯛ ꯆꯤꯛꯄ ꯐꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯔꯨꯒꯤ ꯑꯅꯥꯕ ꯑꯁꯤꯗꯤ ꯐꯠꯇ꯭ꯔꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ꯫ ꯃꯥꯅ ꯄꯤꯔꯝꯕ ꯍꯤꯗꯥꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯗꯨꯅ ꯂꯩ꯫ ꯂꯩꯅꯥ ꯈꯨꯗꯤꯡꯃꯛꯀꯤ ꯑꯅꯥꯕꯕꯨ ꯐꯅꯕ ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ꯫ ꯍꯤꯗꯥꯛ ꯑꯁꯤ ꯍꯦꯛ ꯆꯥꯕꯒ ꯈꯨꯗꯛꯇ ꯐꯔꯅꯤ꯫ ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯍꯤꯗꯥꯛ ꯑꯗꯣ ꯄꯤꯔꯣ, ꯑꯩ ꯆꯥꯔꯒꯦ꯫ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯔꯥꯖꯦꯟꯅ ꯍꯤꯗꯥꯛ ꯑꯗꯨ ꯆꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨ ꯐꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯑꯅꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯔꯦ꯫ ꯅꯪꯁꯨ ꯅꯪꯒꯤ ꯑꯣꯖꯥꯗꯧꯅ ꯌꯥꯝ ꯍꯩꯅ ꯂꯥꯌꯦꯡꯕ ꯍꯩ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯝꯕꯅꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯍꯣꯏ, ꯃꯥꯏꯕ ꯃꯅꯤꯁꯦ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ꯫ ꯃꯥꯅ ꯂꯥꯌꯦꯡꯕꯒꯤ ꯂꯥꯏꯔꯤꯛ ꯏꯗꯨꯅ ꯃꯥꯅ ꯈꯪꯖꯔꯝꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯔꯥꯖꯦꯟ ꯑꯃꯗꯤ ꯊꯣꯏꯕ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯖꯦꯟꯅ ꯊꯣꯏꯕꯗ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯂꯦꯞꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕ, ꯑꯥꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯜꯂꯒ ꯂꯩꯔꯤꯕꯁꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ꯫ ꯊꯣꯏꯕꯅ ꯁꯟ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃ ꯎꯗ ꯄꯨꯜꯂꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯕꯅ ꯆꯪꯂꯒ ꯀꯔꯤ ꯃꯔꯝꯒꯤ ꯐꯨꯔꯤꯕꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯔꯨꯞ, ꯀꯔꯤ ꯃꯔꯝꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯤꯕꯅꯣ? ꯃꯍꯥꯛꯁꯦ ꯁꯅꯥꯒꯤ ꯗꯨꯀꯥꯟꯗ ꯁꯅꯥ ꯌꯣꯟꯕ ꯌꯥꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨ ꯈꯪꯍꯟꯗꯅ ꯁꯅꯥ ꯑꯃ ꯍꯨꯔꯥꯜꯂꯒ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗ ꯌꯣꯟꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯃꯄꯨꯅ ꯈꯪꯂꯛꯇꯨꯅ ꯃꯥꯕꯨ ꯐꯥꯕꯅꯤ꯫
ꯃꯗꯨꯒꯤꯗꯃꯛꯇ ꯃꯥꯕꯨ ꯐꯨꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯖꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯐꯪꯖꯕꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯊꯣꯏꯕꯅ ꯔꯥꯖꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯦ, ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯀꯟꯕꯤꯗ꯭ꯔꯦ꯫ ꯍꯣꯏꯅꯦ, ꯅꯨꯄꯥ ꯑꯁꯦ ꯏꯆꯝ ꯆꯝꯖꯕꯗꯤ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯍꯩꯇ꯭ꯔꯕꯗꯤ ꯃꯤꯅ ꯐꯨꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯔꯥꯖꯦꯟꯅ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃ ꯐꯨꯍꯧꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯅ ꯍꯪꯉꯝꯃꯤ, ꯑꯣꯖꯥ, ꯀꯔꯤ ꯇꯧꯔꯦ? ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕ ꯃꯥꯜꯂꯤ꯫ ꯉꯁꯥꯏ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃ ꯐꯨꯍꯧꯕꯒꯤꯗꯨꯔꯥ? ꯃꯥꯅꯦ ꯊꯣꯏꯕ, ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯏꯆꯝ ꯆꯝꯖꯕ ꯃꯥꯜꯂꯤ꯫ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯇꯥꯛꯄꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯍꯣꯏ, ꯑꯩꯁꯨꯅꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯕꯨꯁꯨ ꯑꯁꯨꯝꯅ ꯃꯤꯌꯥꯝꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕꯒꯤ ꯀꯂꯥ ꯑꯁꯦ ꯑꯗꯣꯝꯗꯒꯤ ꯇꯝꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯣꯏꯕ, ꯑꯩꯗꯤ ꯅꯥꯔꯤꯀꯥꯟꯗ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ, ꯃꯗꯨꯗꯤ ꯃꯥꯏꯕ ꯇꯣꯝꯄꯣꯛꯅ ꯃꯥꯅ ꯈꯪꯖꯕ ꯑꯅꯥꯕ ꯂꯥꯌꯦꯡꯕꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯝꯗꯨꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯇꯝꯕꯤꯕꯒꯨꯝ ꯑꯩꯁꯨ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯅꯕ ꯃꯌꯥꯝꯗ ꯃꯇꯧ ꯀꯔꯝꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯍꯨꯔꯥꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯒꯦ ꯈꯜꯂꯤ꯫ ꯃꯁꯤꯗ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ? ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯑꯗꯣꯝꯒꯨꯝꯕ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯃꯤꯁꯛ ꯑꯃꯅ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯏꯕꯗꯤ ꯍꯨꯔꯥꯟꯕ ꯍꯩꯇꯕꯒꯤ ꯉꯁꯥꯏ ꯂꯝꯕꯤꯗ ꯐꯨꯍꯧꯕꯗꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯅꯁꯨ ꯐꯨꯔꯔꯣꯏ꯫ ꯑꯩ ꯊꯤꯟꯊꯗꯅ ꯂꯥꯏꯔꯤꯛ ꯏꯕ ꯍꯧꯔꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯔꯥꯖꯦꯟꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯗ ꯃꯥꯅ ꯐꯪꯉꯛꯄ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯨꯔꯥꯟꯕꯅ ꯃꯥꯌꯣꯛꯅꯒꯗꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯃꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕꯒꯤ ꯁꯨꯒꯥꯏꯅ ꯇꯥꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯏꯕ ꯂꯣꯏꯔꯛꯄꯗ ꯔꯥꯖꯦꯟ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯣꯏꯕ, ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛꯇꯣ꯫ ꯑꯩꯅ ꯈꯪꯕ ꯄꯨꯝꯅꯃꯛ ꯁꯤꯗ ꯏꯔꯕꯅꯤ꯫ ꯅꯪꯅ ꯐꯖꯅ ꯅꯩꯅꯔꯣ, ꯑꯗꯨꯒ ꯑꯇꯣꯞꯄꯗꯁꯨ ꯃꯇꯧ ꯀꯔꯝꯅ ꯍꯩꯁꯤꯡꯅ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕꯗꯣ ꯇꯥꯛꯎ꯫ ꯊꯣꯏꯕꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕ ꯍꯧꯔꯝꯃꯤ ꯑꯃꯗꯤ ꯃꯗꯨꯗꯒꯤ ꯀꯔꯝꯅ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕꯗꯨ ꯇꯝꯂꯗꯨꯅ ꯍꯨꯔꯥꯟꯕ ꯃꯆꯥ ꯃꯆꯥ ꯍꯨꯔꯥꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯃꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯍꯨꯔꯥꯟꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯔꯥꯖꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯣꯖꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯉꯦ, ꯑꯗꯨꯅ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ, ꯑꯗꯨꯒ ꯑꯩꯅ ꯈꯪꯖꯔꯤꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯁꯦ ꯑꯇꯣꯞꯄꯗꯁꯨ ꯑꯃꯨꯛ ꯇꯝꯕꯤꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯊꯣꯏꯕꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯂꯦꯞꯄꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯑꯇꯣꯞꯄ ꯈꯨꯜ ꯑꯃ ꯌꯧꯗꯨꯅ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯥꯅ ꯍꯥꯟꯅ ꯎꯈꯤꯒꯨꯝ ꯇꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯪꯁꯦ ꯑꯩꯅ ꯎꯈꯤꯒꯨꯝ ꯇꯧꯏꯅꯦ꯫ ꯅꯪꯕꯨ ꯃꯃꯥꯡꯗ ꯍꯨꯔꯥꯟꯕꯒꯤ ꯎꯗ ꯄꯨꯜꯂꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯍꯧꯕꯗꯣ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯑꯩꯅꯦ꯫ ꯑꯩ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯗꯣ ꯑꯩ ꯇꯣꯛꯑꯦ꯫ ꯀꯔꯤꯒꯤ ꯅꯪꯅ ꯍꯨꯔꯥꯟꯕ ꯇꯣꯛꯂꯤꯕꯅꯣ?
ꯅꯪꯅ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯒꯤꯅꯣ? ꯑꯩꯒꯤ ꯑꯣꯖꯥꯅꯗꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯀꯂꯥ ꯑꯃꯅꯤ, ꯑꯗꯨꯅ ꯃꯁꯤ ꯂꯦꯞꯄ ꯍꯥꯏꯕꯁꯤ ꯂꯥꯜꯂꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯔꯒꯦ꯫ ꯃꯁꯤꯒꯤ ꯃꯇꯦꯡꯅ ꯅꯪꯅ ꯍꯨꯔꯥꯟꯕꯗ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯐꯥꯕ ꯉꯝꯃꯣꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯀꯔꯝꯅ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯂꯥꯏꯔꯤꯛ? ꯍꯣꯏ, ꯃꯁꯤ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯑꯩꯒꯤ ꯑꯣꯖꯥꯅ ꯏꯕꯅꯤ꯫ ꯃꯁꯤꯕꯨ ꯄꯥꯔꯕꯗꯤ ꯅꯪꯕꯨ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯅꯪꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯟꯕ ꯌꯥꯔꯅꯤ, ꯑꯗꯨꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯁꯨ ꯉꯝꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯣꯏꯕꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯗꯨꯅ ꯄꯥꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯇꯝ ꯈꯔ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯗꯨꯅ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃꯁꯨ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯊꯣꯏꯕ, ꯅꯪꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕꯒꯤ ꯍꯩꯁꯤꯡꯕ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯐꯨꯔꯛꯈꯤꯕ ꯈꯨꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯍꯨꯔꯥꯟꯗꯨꯅ ꯑꯩꯕꯨ ꯐꯨꯔꯛꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯂꯨꯔꯒꯦ꯫ ꯍꯣꯏ, ꯆꯠꯂꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯍꯩꯁꯤꯡꯕ ꯍꯨꯔꯥꯟꯕ ꯑꯃ ꯑꯣꯏꯔꯣ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯉꯨ, ꯀꯩꯗꯧꯅꯨꯡꯗꯁꯨ ꯐꯥꯍꯟꯕ ꯌꯥꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯍꯜꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯥꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯕꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯍꯜꯂꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯔꯥꯖ꯭ꯌꯅꯁꯨ ꯍꯨꯔꯥꯟꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯛꯑꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯍꯧꯔꯛꯂꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯍꯨꯔꯥꯟꯕ ꯑꯗꯣ ꯑꯅꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣꯅꯦ? ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕꯅꯤꯅ ꯃꯍꯥꯛ ꯑꯩꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯅꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯨꯔꯥꯟꯕ ꯑꯅꯧꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯃꯨꯛꯇ ꯈꯪꯗꯣꯛꯇꯕꯗꯤ ꯌꯥꯗꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇ ꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯑꯗꯨ ꯍꯨꯔꯥꯟꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯍꯤꯡ ꯇꯨꯝꯕ ꯐꯪꯗꯅ ꯁꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯗꯨꯒꯤ ꯅꯤꯡꯊꯧꯅ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯕ ꯃꯤꯗ ꯂꯨꯄꯥ ꯂꯥꯈ 1 ꯃꯥꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯑꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ꯫ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯍꯨꯔꯥꯟꯕ ꯑꯃꯅ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯍꯨꯔꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯕꯨ ꯐꯥꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯥꯕꯨ ꯐꯥꯕꯗ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯂꯨꯄꯥ ꯂꯥꯈ 1ꯒꯤ ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯐꯥꯕ ꯉꯝꯂꯕꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ꯫ ꯄꯥꯎ ꯑꯗꯨ ꯍꯨꯔꯥꯟꯕ ꯑꯗꯨꯅꯁꯨ ꯇꯥꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯔꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯑꯩ ꯃꯁꯤꯒꯤ ꯈꯨꯜꯁꯤꯗ ꯀꯨꯏꯅ ꯍꯨꯔꯥꯟꯗꯨꯅ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯌꯨꯝꯁꯦ ꯀꯔꯕꯥꯔ ꯇꯧꯕ ꯏꯅꯥꯛ ꯈꯨꯟꯕ ꯌꯨꯝ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗꯒꯤ ꯉꯁꯤ ꯑꯍꯤꯡ ꯍꯨꯔꯥꯜꯂꯒ ꯍꯌꯦꯡꯗꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯂꯒꯦ꯫ ꯃꯗꯨꯗꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯦꯟꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯔꯥꯖꯦꯟꯅ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯃꯥꯅ ꯈꯪꯉꯕꯅꯤꯅ ꯐꯥꯔꯝꯃꯤ꯫ ꯏꯌꯥꯝꯕ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯔꯣꯏ꯫ ꯅꯪꯕꯨ ꯃꯃꯥꯡꯗ ꯁꯅꯥ ꯍꯨꯔꯥꯟꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯎꯗ ꯄꯨꯜꯂꯒ ꯐꯨꯈꯤꯕ ꯏꯆꯝ ꯆꯝꯖꯕ ꯍꯨꯔꯥꯟꯕꯗꯨ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯃꯥꯅꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯕꯨ ꯈꯪꯂꯤꯕꯅꯣ? ꯑꯩꯅ ꯅꯉꯣꯟꯗ ꯄꯨꯝꯅꯃꯛ ꯍꯥꯏꯒꯅꯤ꯫
ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯍꯥꯏꯌꯨ? ꯂꯥꯏꯔꯤꯛ ꯑꯁꯤ ꯊꯣꯏꯕꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯦꯡꯅꯅꯤ ꯑꯩꯅ ꯍꯩꯁꯤꯡꯕ ꯍꯨꯔꯥꯟꯕ ꯑꯃ ꯑꯣꯏꯕ ꯉꯝꯂꯤꯕꯁꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯊꯣꯏꯕꯅ ꯅꯉꯣꯟꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯤꯔꯛꯂꯒ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ? ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯑꯗꯣꯝꯕꯨ ꯀꯅꯥꯅꯣ? ꯑꯩ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯤꯔꯛꯂꯤꯕ ꯊꯣꯏꯕꯒꯤ ꯑꯣꯖꯥꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯏꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯑꯩꯅꯤ꯫ ꯔꯥꯖꯦꯟꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯈꯪꯉꯛꯑꯝꯃꯤ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ! ꯑꯩꯕꯨ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯕꯒꯤꯗꯃꯛꯇ꯫ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯈꯪꯖꯕ ꯑꯅꯥꯕ ꯂꯥꯌꯦꯡꯕꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯏꯔꯝꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯟꯅꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯔꯨꯕꯗꯒꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯂꯥꯛꯏꯕꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕꯅꯤ꯫ ꯍꯣꯏ, ꯑꯩꯅ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯨꯕꯗꯒꯤ ꯍꯨꯔꯥꯟꯕ ꯍꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯨꯔꯥꯟꯕꯗꯣ ꯐꯥꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯇꯝꯍꯧꯗ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯩꯅ ꯈꯨꯜ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯂꯩꯔꯤ ꯈꯪꯕꯗꯒꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯗꯅ ꯀꯌꯥꯝ ꯋꯥꯅ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯛꯄ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ꯫ ꯑꯩꯅ ꯃꯤꯁꯤꯡꯕꯨ ꯀꯌꯥꯝ ꯋꯥꯍꯜꯂꯝꯕ, ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯀꯂꯥ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯃꯔꯝꯗ ꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕ ꯑꯗꯨꯒꯨꯝꯅ ꯄꯤꯒꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯂꯦ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯑꯁꯤ꯫ ꯑꯗꯨꯗꯒꯤ ꯃꯣꯏ ꯑꯅꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤ, ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯨꯔꯥꯟꯕꯁꯨ ꯇꯣꯛꯑꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯔꯥꯖꯦꯟꯅ ꯍꯨꯔꯥꯟꯕ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝꯕꯨ ꯍꯨꯔꯥꯟꯕꯒꯤ ꯃꯈꯨꯠꯇꯒꯤ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯏꯔꯝꯃꯤ꯫ ꯃꯤꯁꯤꯡꯅꯁꯨ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯁꯤꯡꯕ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯨꯔꯥꯟꯕꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯊꯣꯏꯕ ꯐꯥꯎꯕꯅ ꯍꯨꯔꯥꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯅ ꯍꯨꯔꯥꯟꯕ ꯈꯨꯗꯤꯡꯒꯤ ꯐꯥꯔꯝꯃꯤ꯫ ꯊꯣꯏꯕꯅꯁꯨ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯀꯂꯥ ꯅꯠꯇꯦ ꯈꯪꯂꯗꯨꯅ ꯍꯨꯔꯥꯟꯕ ꯇꯣꯛꯑꯝꯃꯤ ꯑꯃꯗꯤ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ꯫